Hello Jilao ma'am, ngasi se nungsaga sabaga ise tantharaga thabaga chatningdabida lairambaneba. Adubu aina ningsinge, aikoibu pokpiriba ima ipa asina ngasi boboda makoina kanna hotnaraga ahing nudin khaidagai aikogi ningba tunganbiribani aikoibu chawnabu yokpiraibani. Adubu ngasi boboda aikoibu pokpiriba ima ipa asigi damakta aikoina kaisu thodokna tawba ngamdri. Adu iba taragada aikoina tanthariba ase tanthabam thoibra, thokte, natra. Aduna aikoi tantharako mikupta aikogi ima ipa asina ahan noidringida aikoina nungai hangadabani haibe wakhalonse ningsingsi adu aikoi kanna hotnasi. Yaningba taragadi commenta, yaning hana comment dushinbira amo. Aduna aisu aigi ima asina ahan noidring mamangda nungai handaba yade, adugi tantaba yade paisa tandaba yade haidana aise advertisement video namnabi damakta yumdagi amuk thoe. Ngasi ena chaluriba asina iramdam online store dani, store asida phone gi accessories makal khodimak phangani habase mayamde awareness ani yawansi amasung giveaway video amsu same sana habirakpadagi ena chalurubani store asida ne yaushalaga akoina giveaway video se kamana same se habase tanaraba matungda video se same lorga ngaranga se akoina giveaway video se thaga chakrabani aduna adom so hojik giveaway se yaudruba taragadi akogi